ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕ ꯃꯐꯝꯁꯤ ꯁꯥꯐꯝ ꯁꯉꯥꯏꯈꯣꯡ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯑꯩꯈꯣꯏ ꯈꯪꯍꯧꯗꯅ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯍꯣꯡꯗꯣꯛꯄꯤꯈ꯭ꯔꯕ ꯑꯩꯈꯣꯏ ꯁꯥꯐꯝ ꯁꯉꯥꯏꯈꯣꯡꯗꯒꯤ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯑꯃꯒꯤ ꯌꯨꯝꯗꯅꯤ ꯃꯌꯥꯝꯅꯁꯨ ꯉꯁꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯐꯦꯁꯕꯨꯛꯀꯤ ꯑꯩꯈꯣꯏ ꯐꯦꯁꯕꯨꯛꯇ ꯎꯕꯤꯈꯤꯕ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯥꯎꯔꯒ ꯑꯩꯈꯣꯏꯒꯤ ꯅꯤꯅꯦꯒꯤ ꯌꯨꯝ ꯍꯣꯡꯗꯣꯛꯈ꯭ꯔꯦꯅ ꯀꯞꯄꯒ ꯇꯧꯕ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨꯒꯤ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯄ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯄꯥꯎꯗꯝ ꯈꯔ ꯀꯪꯂꯩꯄꯥꯛ ꯅ꯭ꯌꯨꯁ ꯇꯦꯡꯕꯥꯡꯂꯨꯞ KNTNꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯆꯔꯒ ꯃꯣꯏꯒꯤ ꯑꯣꯏꯕ ꯄꯥꯎꯗꯝ ꯈꯔ ꯂꯧꯖꯒꯦ ꯇꯧꯕꯅꯤ ꯉꯁꯤ ꯊꯧꯗꯣꯛ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯃꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯖꯒꯦ ꯊꯧꯗꯥꯝ ꯅꯦꯇ꯭ꯔꯖꯤꯠ ꯁꯤꯡ ꯈꯣꯡꯖꯣꯝ ꯁꯥꯐꯝ ꯁꯉꯥꯏꯈꯣꯡꯗꯒꯤꯅꯤ ꯑꯩ ꯉꯁꯤꯒꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯍꯥꯏꯇꯥꯔꯦ ꯁꯤꯅ ꯂꯥꯏꯕꯛ ꯊꯤꯕꯗ ꯑꯩꯒꯤ ꯌꯨꯝꯁꯦ ꯄꯨꯂꯞ ꯍꯨꯝꯇꯣꯛꯈ꯭ꯔꯦ ꯑꯩꯒꯤ ꯂꯩꯖꯔꯤꯕ ꯄꯣꯠ ꯆꯩ ꯏꯃꯨꯡꯗ ꯂꯩꯕ ꯐꯃꯨꯡ ꯀꯥꯡꯊꯣꯟ ꯎꯄꯨ ꯇꯤꯚꯤ ꯅꯨꯡꯕꯤ ꯒ꯭ꯌꯥꯁ ꯎꯄꯨ ꯂꯣꯏꯅ ꯁꯣꯛꯄ ꯑꯝꯇ ꯂꯧꯕ ꯌꯥꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤ ꯏꯆꯥ ꯑꯍꯨꯝꯅꯤ ꯏꯆꯥ ꯅꯨꯄꯤ ꯑꯍꯨꯝꯅꯤ ꯑꯩꯒꯤ ꯅꯨꯄꯤꯒ ꯑꯩꯒ ꯏꯆꯥ ꯑꯍꯨꯝꯒ ꯑꯩꯈꯣꯏ 5 ꯂꯩꯖꯕꯅꯤ ꯑꯗꯣ ꯑꯩꯒꯤ ꯁꯤꯟꯐꯝꯗꯤ ꯆꯦꯛꯀꯣꯡꯒꯤ ꯒꯥꯔꯤ ꯊꯧꯔꯒ ꯇꯦꯛ ꯇꯦꯛ ꯊꯧꯔ ꯍꯤꯡꯖꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛꯐꯥꯎ ꯌꯨꯝꯁꯦ ꯍꯨꯝꯇꯣꯛꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩ ꯂꯩꯐꯝ ꯂꯩꯖꯗ꯭ꯔꯦ ꯁꯦꯡꯅ ꯍꯥꯏꯗꯤ ꯀꯩꯔꯣꯜ ꯂꯩꯀꯥꯏꯗ ꯇꯥꯡꯖꯔ ꯃꯇꯝ ꯈꯔꯪ ꯂꯩꯕ ꯇꯥꯔꯦ ꯌꯨꯝꯁꯦ ꯁꯥ ꯉꯝꯗ꯭ꯔꯕ ꯁꯦꯡꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟꯁꯤ ꯌꯨꯝ ꯁꯥꯕ ꯉꯝꯕꯒꯤ ꯀꯟꯗꯤꯁꯟꯁꯤ ꯂꯩꯖꯗꯦ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯂꯨꯄꯥ 50-60 ꯂꯥꯛ ꯑꯃ ꯄꯥꯔꯤ ꯌꯨꯝ ꯁꯥꯕ ꯌꯥꯕ ꯅꯠꯇꯕꯅꯤꯅ ꯑꯗꯣ ꯃꯌꯥꯝ ꯑꯗꯨꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡ ꯂꯩꯔꯤꯕ ꯁꯔꯀꯥꯔꯁꯤꯡ ꯂꯩꯔꯒ ꯅꯨꯡꯁꯤꯕꯤꯔꯒꯗꯤ ꯑꯩꯒꯤ ꯁꯣꯏꯕ ꯃꯥꯡ ꯇꯥꯔꯤꯕꯁꯤ ꯈꯤꯇꯪ ꯃꯇꯦꯡ ꯄꯥꯡꯕꯤꯔꯒ ꯑꯩ ꯀꯩꯔꯣꯜ ꯂꯩꯀꯥꯏꯗ ꯇꯥꯡꯖꯔ ꯂꯩꯕ ꯇꯣꯛꯑꯒ ꯑꯩ ꯈꯤꯇꯪ ꯌꯨꯝ ꯃꯆꯥ ꯑꯃꯇ ꯕꯅꯥꯟꯇꯥ ꯑꯃꯇ ꯑꯣꯏꯔꯁꯨ ꯄꯥꯈꯜ ꯑꯃꯇ ꯑꯣꯏꯔꯁꯨ ꯁꯥꯕ ꯉꯝꯅꯕꯒꯤ ꯃꯇꯦꯡ ꯈꯤꯇꯪ ꯅꯤꯖꯔꯤ ꯍꯥꯏꯅ ꯑꯩ ꯄ꯭ꯔꯖꯥ ꯃꯌꯥꯝꯗ ꯊꯝꯖꯔꯤ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏꯁꯤ ꯂꯩꯐꯝ ꯂꯩꯇꯗ ꯒꯥꯔꯤ ꯑꯃꯈꯛ 407 ꯑꯃꯈꯛ ꯃꯥꯒꯤ ꯁꯤꯗꯩꯁꯤꯗ ꯂꯩ ꯑꯗꯨꯒꯤ ꯃꯈꯥꯁꯤꯗ ꯆꯪꯁꯤꯜꯂꯒ ꯃꯈꯣꯏ ꯈꯥꯡ ꯂꯩꯔꯝꯃꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯌꯥꯝ ꯆꯪꯗꯅ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯏꯆꯥ ꯏꯅꯥꯎꯁꯤꯡ ꯃꯌꯥꯝꯁꯤ ꯂꯥꯛꯑꯀꯥꯟꯗ ꯃꯥꯒꯤ ꯒꯥꯔꯤꯁꯤꯗ ꯃꯥꯒꯤ ꯐꯧ ꯆꯦꯡ ꯑꯃꯥꯡ ꯑꯇꯥ ꯃꯥꯡꯒꯗꯕ ꯄꯣꯠꯁꯤꯡꯁꯤ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯍꯥꯞꯆꯤꯜꯂꯒ ꯑꯇꯣꯞꯄ ꯃꯐꯝꯗ ꯁꯥꯏꯗꯤꯡ ꯇꯧꯅꯕ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯔꯤ ꯊꯧꯗꯥꯝ ꯏꯕꯦꯝꯆꯥ ꯀꯧꯖꯩ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯃꯤꯡꯅ ꯊꯧꯗꯥꯝ ꯅꯦꯇ꯭ꯔꯖꯤꯠ ꯀꯧꯏ ꯑꯩ ꯁꯥꯐꯝ ꯁꯉꯥꯏꯈꯣꯡꯗꯒꯤꯅꯤ ꯉꯁꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯌꯨꯛꯇ ꯊꯣꯛꯈꯤꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯇꯨꯗ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯂꯩꯖꯔꯝꯕ ꯃꯥꯟꯆꯥꯡ ꯐꯧ ꯆꯦꯡ ꯑꯗꯒꯤ ꯏꯃꯨꯡꯒꯤ ꯄꯣꯠꯆꯩ ꯀꯩꯀꯩ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯈ꯭ꯔꯦ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯅ ꯃꯤꯒꯤ ꯒꯥꯔꯤ ꯊꯧꯔꯒ ꯐꯪꯉꯛꯄ ꯄꯩꯁꯥ ꯈꯔꯅ ꯑꯩꯒꯤ ꯏꯆꯥ ꯑꯍꯨꯝ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯗꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯂꯩꯇ ꯂꯥꯏꯔ ꯄꯨꯖꯔꯝꯕꯅꯦ ꯑꯗꯨꯕꯨ ꯉꯁꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯌꯨꯛꯇ ꯊꯣꯛꯈꯤꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯁꯤꯅ ꯑꯩꯒꯤ ꯌꯨꯝ ꯀꯩꯁꯨ ꯂꯣꯏꯅ ꯍꯨꯝꯇꯣꯛꯄꯤꯈ꯭ꯔꯦ ꯃꯌꯥꯝꯅ ꯑꯃꯨꯛꯇꯪ ꯅꯨꯡꯁꯤꯕꯤꯔꯗꯤ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯔꯣꯝꯗꯒꯤ ꯑꯩꯒꯤ ꯑꯋꯥꯕꯁꯤ ꯃꯇꯦꯡ ꯈꯤꯇ ꯄꯥꯡꯕꯤꯌꯨ ngasi ayukta morningda mayam ngasi Facebook social media da viral chakhiba kogi khanghoudana nonglei nungsina yum mo hundokibanda isan nama thamoi sokna kappaga yum mo hundokhena lawkhiba adugi isan duni ko mayam wari sabagi matam ngak lawjage aigi ming sapang rosni gaujai akhoi inamase akhoi yum tungda mangda leminabane aise sum phone da video nambane video namba habadi ena nong surakpa je sum status ke ka sum keno tawbu khoba tawbai tawkanjida khangauda inamoy yumje parakan aiwon thamoi yam kaigi haibe maramdi inamagi masa apikpa anghang masa ama leiba dadadi sum migi thabak satpanina gari thauba sakhibanina angang inamaga nalamani haibagi wakhalsida isaje leimong khangda aina mamasi mama na kaubasida akhoi mamasu akhoigi isan nupije magi imungi family gi luhongba chatpagi kanna loshaliba tanzaji mamasu manam namba khopai sangi aduga aigi inaupi masu leijaiba inaupi sina babasu maninglomda sakhiba imung kai kamai tawgi khogeni yengjanba saki kanjida inaupi ju kappaga senjangre baba inamoi yumji paigre na magi yumgi amanga ta thokpadugi duna side amda oijaraga ko angang inamagjiga nalamani haibagi babsi ai keno ma tawgre ba isaje ade ai siele sandal je tongamba sandal je hunto me adagi inaupi je pulo so kai ko siele
ꯆꯦꯜꯂꯀꯥꯟꯁꯤꯗ ꯑꯩ ꯗꯗꯥꯒꯤ ꯃꯣꯏꯒꯤ ꯃꯥꯅ ꯊꯧꯕ ꯒꯥꯔꯤꯁꯦ ꯃꯥꯒꯤ ꯊꯣꯡꯒꯥꯟꯁꯤꯗ ꯂꯩꯔꯝꯃꯦ ꯃꯣꯏꯅ ꯃꯅꯨꯡꯁꯤꯗ ꯂꯩꯕꯗ ꯑꯩ ꯒꯥꯔꯤꯁꯦ ꯎꯗ꯭ꯔꯦꯕ ꯎꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯇꯝꯕ ꯆꯪꯉꯤꯁꯦ ꯌꯨꯝꯁꯤꯗꯅꯦꯕ ꯑꯉꯥꯡꯁꯤꯒ ꯏꯅꯝꯃꯒꯁꯦ ꯅꯜꯂꯝꯃꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯤꯗ ꯑꯩꯗꯤ ꯑꯗꯨꯝ ꯆꯦꯟꯖꯜꯂꯦꯕ ꯆꯦꯟꯖꯟꯈ꯭ꯔꯦꯕ ꯑꯩ ꯒꯥꯔꯤ ꯂꯩꯕ ꯈꯣꯠꯄ ꯑꯩ ꯀꯅꯥꯝ ꯎꯗꯦ ꯑꯗꯒꯤ ꯃꯇꯝꯁꯤꯗ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯒꯦꯠꯁꯦ ꯇꯤꯟꯅꯁꯨ ꯐꯖꯅꯁꯨ ꯁꯥꯕ ꯅꯠꯇꯦꯀꯣ ꯗꯗꯥ ꯍꯣꯏ ꯍꯣꯡꯗꯣꯔꯛꯏꯁꯨ ꯌꯥꯝ ꯋꯥꯕꯅꯤꯅ ꯌꯨꯝꯁꯤꯁꯨ ꯁꯥꯕꯁꯨ ꯂꯣꯏꯁꯟꯗꯦ ꯇꯤꯟꯅ ꯁꯨꯝ ꯐꯖꯅ ꯀꯩꯅꯣ ꯇꯧꯗꯦ ꯑꯗꯨꯕꯨ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯩꯁꯨ ꯗꯤꯟꯁꯦ ꯐꯒꯥꯏꯔ ꯆꯦꯟꯕꯁꯤꯗ ꯗꯤꯟꯁꯦ ꯉꯁꯥꯏꯒꯤ ꯅꯣꯡ ꯅꯨꯡꯁꯤꯠꯁꯤꯅ ꯀꯩ ꯍꯥꯏꯅꯤ ꯀꯟꯃꯟꯈꯤꯗꯅ ꯗꯤꯟꯁꯤꯐꯥꯎ ꯅꯝꯕ ꯉꯝꯗꯒ ꯑꯩ ꯆꯦꯟꯁꯤꯟꯕ ꯀꯥꯟꯁꯤꯗ ꯑꯩ ꯄꯨꯔꯥ ꯀꯩꯅꯣꯝꯃꯅꯦꯕ ꯑꯩꯗꯤ ꯑꯉꯥꯡꯁꯤꯒ ꯏꯅꯝꯃꯁꯤꯒ ꯈꯟꯕꯗꯅꯦꯕ ꯑꯉꯥꯡ ꯑꯅꯤ ꯑꯃꯅ ꯁꯨꯝ ꯇꯨꯏꯁꯟ ꯆꯠꯄ ꯈꯣꯠꯄ ꯇꯧꯕꯒꯤ ꯃꯊꯛꯂꯣꯝꯗ ꯃꯊꯛ ꯍꯥꯏꯗꯤ ꯃꯣꯏ ꯃꯃꯥꯡꯂꯣꯝꯗ ꯂꯩꯈꯤꯕꯁꯤꯗꯤ ꯑꯉꯥꯡ ꯑꯅꯤꯁꯤꯕꯨꯗꯤ ꯀꯩꯝ ꯇꯧꯗꯦ ꯑꯉꯥꯡ ꯃꯆꯥꯁꯤꯒ ꯏꯅꯝꯃꯒꯁꯤ ꯅꯠꯂꯝꯃꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯤꯗꯅꯦꯕ ꯑꯩꯅ ꯆꯦꯟꯁꯤꯜꯂꯤꯁꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯚꯤꯗꯤꯑꯣꯗꯣ ꯏꯆꯦꯅ ꯂꯩꯔꯝꯕꯁꯦ ꯁꯤꯒꯤ ꯃꯐꯝꯁꯤꯗ ꯑꯣꯏꯗꯣꯏꯔꯥ ꯃꯥꯅꯦ ꯁꯤꯒꯤ ꯌꯨꯝꯁꯤ ꯃꯅꯤꯡꯁꯤꯗ ꯑꯩꯁꯦ ꯁꯤꯗꯩ ꯅꯝꯕꯅꯦꯕ ꯚꯤꯗꯤꯑꯣꯁꯦ ꯃꯅꯤꯡꯗ ꯎꯔꯤꯕ ꯌꯨꯝꯁꯤꯅꯤꯀꯣ ꯃꯥꯅꯦ ꯁꯤꯗ ꯎꯔꯤꯕ ꯌꯨꯝꯁꯤꯅꯦ ꯑꯗꯨꯅ ꯏꯅꯝꯃꯒ ꯗꯗꯥꯒꯁꯨ ꯌꯥꯝꯅ ꯑꯉꯥꯡ ꯃꯆꯥ ꯑꯍꯨꯝꯁꯤꯒ ꯌꯥꯝꯅ ꯋꯥꯅ ꯂꯩꯖꯕꯅꯦ ꯑꯗꯨꯅ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯤꯌꯣꯅ ꯍꯥꯏꯖꯒꯦ ꯍꯥꯏꯔꯤꯕ ꯂꯥꯏꯕꯛ ꯊꯤꯔꯕ ꯉꯁꯤꯒꯤ ꯈꯪꯍꯧꯗꯅ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯅ ꯍꯨꯝꯗꯣꯛꯄꯤꯈ꯭ꯔꯕ ꯐꯦꯃꯤꯂꯤ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯡꯅꯁꯨ ꯃꯤꯠꯌꯦꯡ ꯆꯪꯕꯤꯔꯒ ꯑꯩꯈꯣꯏ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯅ ꯀꯪꯂꯩꯄꯥꯛ ꯅ꯭ꯌꯨꯁ ꯇꯦꯡꯕꯥꯡꯂꯨꯞ KNTLꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯑꯄꯤꯜ ꯇꯧꯖꯔꯤ